ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯃꯤꯠ ꯃꯥꯒꯤ ꯈꯣꯡꯆꯠꯁꯨ ꯅꯤꯡꯊꯤꯖꯩ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯥꯟ ꯆꯥꯅ ꯁꯥꯊꯦꯛ ꯅꯥꯏꯅ ꯖꯒꯣꯏ ꯁꯥꯖꯕꯒꯨꯝ ꯃꯤꯑꯣꯏꯕꯅ ꯂꯦꯡ ꯑꯣꯠꯇꯨꯅ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯊꯣꯏ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯄꯥꯈꯠꯆꯩ, ꯀꯔꯤ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯇꯧꯖꯔꯝꯃꯤ꯫ ꯂꯩꯃꯅ "ꯍꯩꯃ ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯅꯈꯣꯡ ꯈꯨꯕꯣꯝ ꯑꯗꯨꯗꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯨꯝꯃꯨꯔꯒꯦ? ꯏꯁ ꯂꯣꯏꯔꯦꯗꯅ ꯏꯃꯧꯁꯤꯗꯤ꯫ ꯁꯦ ꯏꯁꯤꯡ ꯁꯣꯛꯂꯛꯀꯦ ꯏꯃꯥ꯫ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯂꯣꯏꯅꯃꯛ ꯀꯛꯏ ꯁꯨꯗꯅ ꯂꯣꯏꯔꯅꯤ꯫ ꯏꯃꯥ, ꯑꯩ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯒ ꯂꯩꯃꯨ ꯈꯔ ꯄꯤꯛꯎꯕꯅꯤ, ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯈꯔ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯅ꯫ ꯍꯩꯃ ꯏꯕꯨꯡꯉꯣꯅ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯂꯝ ꯇꯩꯅꯤꯡꯂꯕꯁꯨ ꯂꯩꯃꯨ ꯄꯦꯛꯄꯗꯨꯗꯤ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯍꯥꯟ ꯅꯪꯅ ꯅꯈꯣꯡ ꯈꯨꯖꯤꯟꯗꯣ ꯀꯛꯏ ꯁꯨꯔꯅꯤꯅꯦ ꯅꯪꯕꯨ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ, ꯁꯤꯗꯤ ꯑꯗꯨꯝ ꯆꯥꯝꯊꯣꯛꯂꯒ ꯀꯣꯛꯈ꯭ꯔꯅꯤ꯫ ꯏꯃꯥ ꯆꯥꯏꯊꯕꯤꯔꯨꯔꯣ, ꯑꯩ ꯋꯥꯏ ꯑꯝꯇ ꯇꯩꯊꯣꯛꯀꯦ ꯏꯃꯥ꯫ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤꯅꯦ ꯏꯃꯥ ꯄꯦꯛꯀꯦꯀꯣ꯫ ꯅꯪ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯒꯅꯨ, ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯕꯨ ꯀꯤꯅ ꯆꯠꯂꯤꯕꯗꯣ, ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯉꯥꯡꯒꯗꯕ ꯂꯩꯇꯦꯅꯦ꯫ ꯑꯇꯩꯒꯤ ꯃꯧꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯔꯛꯄ ꯏꯃꯧꯗꯤ ꯏꯃꯥꯅ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯗꯕꯅꯤꯅ ꯏꯃꯧꯁꯨ ꯋꯥꯔꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯤ ꯑꯇꯩꯒꯤ ꯃꯧꯁꯤꯡꯒꯨꯝ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯁꯨꯅꯣꯝꯗꯅ ꯇꯧꯒꯅꯨꯀꯣ꯫ ꯏꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯇꯧꯒꯦꯀꯣ꯫ ꯏꯃꯥ, ꯊꯕꯛ ꯑꯅꯝꯕꯅ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯇꯨꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯅꯃꯧꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯏꯃꯥ꯫ ꯑꯗꯨꯕꯨꯅꯦ, ꯄꯪꯁꯨꯁꯨ ꯁꯨꯒꯅꯨ꯫ ꯅꯈꯣꯏ ꯌꯨꯝꯂꯣꯝꯒꯤ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯕꯨ ꯐꯅ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯣꯏ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯈꯟꯒꯗꯧꯔꯤꯕꯁꯦ ꯏꯃꯨꯡꯁꯤ ꯈꯛꯇꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯇꯣꯝꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃ, ꯑꯩꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯆꯠꯈꯤꯕꯒ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ? ꯃꯃꯥ, ꯉꯁꯤꯗꯤ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥ, ꯏꯕꯣꯍꯜꯅ ꯉꯔꯥꯡ ꯊꯕꯛ ꯍꯥꯏꯔꯝꯕꯒꯤ ꯑꯩꯁꯨ ꯑꯗꯨꯛ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯄ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯤꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ, ꯃꯈꯣꯏꯒ ꯅꯛꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯩꯁꯦ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯀꯨꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯏꯁꯥ ꯁꯌꯦꯡ ꯑꯁꯦ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯇꯥꯗꯗꯨꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯒꯤ ꯑꯗꯨꯛ ꯆꯠꯄꯅꯤ, ꯑꯗꯨꯒ ꯃꯣꯏꯅ… ꯃꯃꯥ, ꯉꯥꯏꯈꯣꯅꯦ ꯅꯪ ꯑꯃꯨꯛꯇ ꯐꯤꯡꯈꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯐꯤꯡꯒꯠꯄ ꯌꯥꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯆꯨꯝꯂꯕꯁꯨ ꯑꯩꯈꯣꯏ ꯇꯞꯊꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯌꯣꯠꯁꯦ ꯊꯝꯖꯤꯜꯂꯨ, ꯄꯥꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯑꯗꯨꯒ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯂꯒꯦ, ꯀꯥꯟꯅꯗꯦ꯫ ꯃꯃꯥ, ꯁꯤꯡ ꯈꯔꯁꯤ ꯑꯩꯅ ꯈꯥꯏꯕ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯅꯪꯅ ꯀꯩꯊꯦꯜꯗ ꯈꯔ ꯌꯣꯜꯂꯨꯁꯨ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯜ ꯂꯥꯛꯅꯕ ꯃꯔꯝ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯇꯧꯒꯗꯕꯗꯨ ꯇꯧꯁꯤꯜꯂꯨ, ꯏꯃꯥ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯃꯥꯁꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯅ ꯋꯥꯏ ꯇꯩꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯀꯦꯇꯨꯀꯤ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯅꯪ ꯄꯥꯕ ꯂꯩꯇ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ, ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤꯃ ꯉꯥꯡꯅꯒꯗꯕꯅꯤ꯫ ꯊꯣꯏ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯄꯥꯕꯗꯤ ꯍꯧꯖꯤꯛꯇ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯅ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯌꯦ꯫ ꯌꯥꯅꯤ, ꯑꯩ ꯍꯣꯔꯦꯟ ꯄꯥꯕꯗ ꯑꯗꯨꯝ ꯇꯝꯖꯒꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯦ꯫ ꯏꯁ, ꯌꯥꯝ ꯍꯩ ꯁꯤꯡꯂꯦꯗ꯫ ꯀꯔꯤꯒꯤ ꯄꯣꯊꯥꯕ?
ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯄꯣꯊꯥꯗꯅꯒ ꯂꯩꯗꯅ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯕꯦꯝꯃ ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯂꯒ ꯌꯨꯝꯁꯤꯒꯤ ꯃꯑꯣꯡꯁꯦ ꯈꯪꯕ ꯅꯠꯇꯦ ꯀꯨꯏꯔꯕꯅꯤ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯁꯦꯜꯅꯤ ꯄꯤꯅꯤ ꯍꯥꯏꯔꯒ ꯄꯤꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯁꯛ ꯃꯥꯏ ꯌꯦꯡꯗꯨꯅ ꯐꯅꯗꯤ ꯀꯨꯏꯅ ꯂꯩꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯑꯩ ꯁꯦꯜ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯆꯠꯂꯣ ꯅꯀꯨꯕꯣꯛꯇꯣ ꯀꯧꯊꯣꯔꯛꯑꯣ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯩꯃ ꯏꯆꯦ ꯂꯥꯛꯄꯤꯔꯝꯃꯤꯔꯥ ꯏꯆꯦ ꯌꯥꯅꯤ ꯃꯪꯒꯣꯜꯁꯤꯗꯤ ꯍꯦꯛꯇ ꯂꯦꯡꯁꯤꯟꯁꯤ ꯏꯆꯦ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯐꯤꯗꯥ ꯑꯝꯇ ꯂꯧꯍꯜꯂꯨꯒꯦ ꯏꯁ ꯁꯦꯕꯥ ꯌꯥꯝꯅ ꯐꯕꯤꯔꯦꯗꯤ ꯏꯅꯥꯎꯗꯤ ꯁꯦꯕꯥ ꯐꯔꯤꯕꯗꯨꯃꯥꯏꯅꯅꯦ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯗꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯡꯉꯛꯎ ꯑꯩ ꯏꯄꯨꯔꯣꯏꯕꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯁꯦꯜ ꯄꯨꯗꯅ ꯆꯠꯂꯔꯣꯏ ꯍꯥꯏꯁꯤꯅꯤ ꯇꯣꯝꯕꯗꯤ ꯂꯩꯇ꯭ꯔꯥ ꯃꯥꯅ ꯃꯁꯤꯜ ꯊꯤꯔꯤꯕꯁꯦ ꯑꯣꯈꯥꯛ ꯊꯤꯔꯤꯅꯦꯀꯣ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯦꯕ ꯉꯁꯤꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯂꯩꯀꯥꯏ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯁꯤꯡꯅꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯗ ꯍꯟꯗꯛ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯈꯤꯕꯁꯤꯗ ꯍꯦꯟꯅ ꯄꯨꯊꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯆꯦ ꯑꯩ ꯅꯅꯥꯎ ꯅꯨꯄꯥꯒ ꯇꯥꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯁꯤꯡꯅꯕ ꯇꯧꯔꯒꯦ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯉꯥꯏꯕꯤꯌꯨ ꯏꯆꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯋꯥꯕꯅꯤ ꯈꯟꯕ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯉꯝꯗꯗꯨꯅ ꯃꯁꯥ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯗꯤ ꯎꯗꯕ ꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯕꯣ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯗꯨꯅ ꯂꯥꯛꯏꯗꯅ ꯉꯁꯤꯗꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯇꯣꯝꯕ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯏꯆꯦ ꯂꯥꯛꯄꯤꯔꯝꯃꯤ ꯅꯅꯥꯎ ꯈꯪꯖꯍꯧꯗ꯭ꯔꯤ ꯏꯆꯦ ꯀꯦꯇꯨꯀꯤ ꯇꯣꯝꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯆꯦ ꯂꯥꯛꯏ ꯉꯁꯤꯗꯤ ꯅꯪ ꯆꯦꯟꯕꯒ ꯌꯥꯔꯔꯣꯏ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤꯁꯨ ꯍꯜꯂꯣꯏ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯅꯆꯤꯟ ꯊꯤꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯇꯣꯝꯕ ꯇꯞꯊꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯗꯥꯎꯁꯤꯅ ꯌꯥꯗꯕꯒ ꯁꯦꯜ ꯇꯥꯟꯐꯝꯁꯦ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯐꯪꯗꯕꯒ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯩ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯑꯊꯨꯕꯗ ꯁꯤꯡꯅꯕ ꯍꯣꯠꯅꯔꯒꯦ ꯏꯆꯦ ꯃꯇꯝ ꯈꯔꯗꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯣ ꯇꯣꯝꯕ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯏꯆꯦꯗꯤ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅꯕꯨ ꯑꯩ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣ ꯅꯈꯣꯏ ꯇꯥꯗꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯦꯁꯨ ꯁꯦꯜꯗꯣ ꯃꯊꯧ ꯇꯥꯔꯛꯄꯒꯤ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯄꯤꯔꯛꯎ ꯅꯪ ꯏꯆꯦꯕꯨꯅꯦ ꯌꯥꯝ ꯁꯥꯎꯍꯟꯒꯅꯨ ꯇꯣꯝꯕ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯅꯥꯎ ꯎꯄꯥꯏ ꯂꯩꯖꯗꯗꯅ ꯇꯧꯕꯅꯤ ꯏꯆꯦ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯃꯤꯠ ꯈꯔꯗ ꯉꯥꯏꯕꯤ ꯑꯩ ꯏꯆꯦꯒꯤꯗꯣ ꯌꯥꯅꯕ ꯁꯤꯡꯅꯕ ꯍꯣꯠꯅꯖꯔꯛꯂꯒꯦ ꯏꯆꯦ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯝꯕ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯃꯧ ꯂꯩ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯇꯨꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯃꯈꯩ ꯍꯥꯏꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯧ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯕꯒꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯁꯦꯜ ꯂꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕꯗꯨꯒꯤ ꯃꯌꯥꯏꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯄꯣꯛꯇꯕꯒꯨꯝꯁꯨ ꯍꯦꯛ ꯇꯧꯏ ꯀꯦꯇꯨꯀꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯌꯥꯔꯦ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯁꯣꯟꯊꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯥꯁꯨ ꯁꯃꯨꯃꯨꯛ ꯆꯥꯎꯔꯤ ꯅꯠꯇꯦ ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯒ ꯅꯆꯥꯗꯨꯒꯅ ꯁꯨꯕꯗ ꯀꯔꯤꯒꯤ ꯁꯦꯜ ꯐꯪꯂꯣꯏꯗꯧꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯂꯣꯏꯅ ꯃꯁꯥ ꯐꯩ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯆꯞ ꯃꯥꯟꯅꯗꯨꯅ ꯁꯦꯜ ꯇꯥꯟꯃꯤꯟꯅꯔꯕꯗꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯊꯕꯛ ꯁꯨꯅꯤꯡꯗꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯄꯣꯊꯥ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯅꯈꯣꯏꯗꯤ ꯄꯣꯊꯥꯕꯒ ꯑꯩ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯔꯔꯣꯏ ꯍꯟꯗꯛꯇꯤ ꯊꯣꯏ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯅꯦ ꯁꯥꯎꯕꯤꯔꯅꯨ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕꯒꯤ ꯃꯊꯛꯇ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯤ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯒꯠꯅꯕ ꯍꯣꯠꯅꯖꯔꯒꯦ ꯀꯦꯇꯨꯀꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯅꯥꯕꯨꯟ ꯑꯅꯤꯁꯦ ꯑꯁꯤ ꯄꯨꯈꯤꯕ ꯇꯥꯔꯦ ꯃꯁꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒꯅꯦ ꯏꯄꯨꯔꯣꯏꯕꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯁꯅꯥꯕꯨꯟ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯨꯈ꯭ꯔꯤꯕ ꯀꯣꯟ ꯑꯅꯤꯗꯨ ꯃꯃꯧꯒꯤ ꯑꯋꯨꯟꯄꯣꯠꯅꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯑꯅꯤꯃꯛ ꯃꯃꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯂꯣꯏꯅꯅ ꯇꯣꯝꯕ ꯃꯊ꯭ꯋꯥꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ
imau ibema pabana muk laibinida imaugi pose amatta watlhaloi paba ai karisu khande pujakibana phareda sungangnadana leigadabagi saru tomba mapukning nungsina haire oh aigi punsi sibu karino asuk tone hinpa he isor nasana su singbu asumna kayam kuina wahanduna thambi khigadawribano ai hingninjai ai wari asumna mikha ponduna migi minok misei taduna ai hingninjai tomba makhol thokna kaplakli khanghaude tomba mathabak adu khangpai paisili aduga leimaida longna haithakirami matawado ubada leima madi mamau nupi makoi anidudi pakhatpana lawailuton yoba haibadu oirami leimana haima koi baba kaidorage si hawatlo kaidorage si amuk thawgatlu si thoina baba kaidorage baba si kaidorage karino makoi baba na tawbiri basiba si amuk thawgatlu si kana lege makoi baba si kainom tawkhre amuk ta lakpiyo kausai haibagi wani laikai adugi miyoi amata sanglaklamte sial yamna tonba lairaba imung oibana kanana su hana yengbiramde adubu tonba mahaki punsi sengjel leibanara khangde talak aduda masanupado ayukki migi thabuk sururaga hanjilakpada tawramliba mataw adu ubada pakatna sensilaklamni baba kedorage baba si hagolo baba ibunga nang baba si kainom tawkhre chan amai bamta kaurusu sat makoi tada khar thunam ta kaubiru chu baba si kainom tawkhre nongyai wa amata nganglamdana puk haugatuna sienkhirami ngaki matung amaibadu laktuna tombagi punsi kalami numit asidagi tomba thamoi leina oiduna kunduna naraga leirami sial tan masatlaga migi sial singani khalamba ngasidi makhong makhut tekpuga sap manarami upai leitrabada tomba phamungda tanduna leirami leima mahaksu mapureibabu senazaduna leirami adubu hingdabadi yadabanina sial tan mathau taraklami sahi nauribi thoi imungi khallaga mapal thokna sial tanba horaklami mapuroibasu adumangai migi thabak suba satlami nomagi numit amadani numidangi matamni thoi kumhai tawphamda asa thak yonaba haiduna thorang tawramni che soise ai pot khra yonjage nupi mana hoi yolo bema lila sanabadi tangkai busali nangna thorakli basi hoi che ai ikubok to yamna kanna ngamdaduna leiba aduda thorang tawba khra thengdokkhre adu nangbu nathandaro kana yauge che ithandani ipureibasu thabak sakki hanjila haujri ma hanjila gubudi lakani sida inemsu ikuna bani na thadokpa yadri phare yolo asumna thoi manu purakli ba sa thaksing adu ningthina sem saduna thamle hairaduna potpham aduda phamduna pot yonduna leirami mauna ha anganga oibaga pakhang masa singdi thoi ubuda pot laisinaduna tawsinaduna changlakpasu yaudaba natte nupa amana idema idaimagi kwaga yaubibro yaw kaya oirabano idaimana pa mekta tapiro kayan ikoigi sunab hoi asi haidna thoi magi kwa mataptu leirami lakliba nupa sing adudi nupi mathantani adugi sumathakta angang inkhalakliba mauna hani khanduna laknaba horaklami nupa amana idema idaimadi saksu odokna phajagreda karisagi idaima thoi nupadugi wadu tarasu tasinadana magi tawpham thokpadu tawduna leirami masu khangi makoina tawribasi laknariba haibaduni haiduna adubu thoi makoida hanna phau yengludi magi tawpham thokpa adumak tawduna leirami nupa amanam tema idaimana tappa kwase odokna hawgado malida tanau khutsa aduna tapliba kwado mahau hena haphanbagum tawdori natrabaida amanam mani taw aigi wadi masak matau phajabi makoigummana yonba sigumba sidagi chase sidagi madu natrabadi chaningde baidi nupa amanam adudabu tawge haiduna kumhai tawpam sidi lakliba natro thoina ha aikhoi kumhai yengba lakpasu natana kumhai gi namada makoigumbi saksuda sangkholabi singse unage haidana laklibani mayamdu wa launa no adubu thoi magi kwa tapham thokpa tappa loiraduna pirai se mayamgi kwa sida leijari nupa amana dema tasengna hauni daimana thawai tan ikhoibu bijaningdana tapliba kwase nupa amanam kaya targe khoi gisiba kwa amada lupa manga singjabani kwa tara oira male aduna lupa yankai tare yankai gakta sisi lobi
ꯑꯩꯗꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯁꯤꯗꯤ ꯑꯁꯣꯏꯕ ꯍꯟꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯌꯦ ꯌꯥꯔꯗꯤ ꯑꯁꯣꯏꯕ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯌꯥꯔꯦꯅꯦ ꯁꯦ ꯑꯁ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯋꯥ ꯍꯥꯏꯅꯗꯅ ꯂꯩꯔꯤ ꯀꯣꯛ ꯂꯧꯁꯤꯜꯂꯨꯅꯦ ꯁꯦ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯃꯅꯝ ꯂꯧꯅꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯧꯁꯦ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕꯅꯤ ꯁꯦꯜꯒꯁꯦ ꯄꯪꯆꯠꯇ ꯆꯠꯄꯅꯤ ꯀꯔꯤꯝꯇ ꯄꯥꯝꯃꯨꯕ ꯂꯩꯇꯕꯅꯤ ꯅꯨꯄꯥꯗꯨꯅ ꯌꯥꯔꯦꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯁꯦꯜꯗꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯒ ꯊꯦꯡꯅꯔꯛꯈꯤꯅꯤ ꯑꯗꯨꯗ ꯁꯦꯜꯗꯨꯒꯤ ꯃꯍꯨꯠ ꯑꯃ ꯑꯣꯏꯅ ꯁꯤꯟꯖꯔꯛꯀꯦ ꯑꯩ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯩ ꯊꯪꯅꯕꯒꯤꯁꯤꯗ ꯑꯃꯨꯛꯇ ꯍꯪꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏ ꯁꯦꯜ ꯃꯄꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯪꯅꯕ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗꯒꯤ ꯑꯁꯣꯏꯕ ꯍꯪꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯍꯩ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯅꯈꯤꯔꯝꯃꯤ ꯍꯩꯃꯥ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯂꯣꯏꯅ ꯆꯠꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯁꯦꯜ ꯃꯄꯨꯝꯁꯦ ꯑꯃꯨꯛ ꯊꯝꯖꯤꯜꯂꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯦꯕ ꯑꯩꯁꯤ ꯃꯧꯅꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯃꯈꯣꯏꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯄꯪꯌꯥꯗ ꯌꯥꯔꯅꯤ ꯈꯟꯕ ꯎꯟꯁꯤꯟꯅꯔꯨꯔꯒ ꯈꯠꯅꯔꯨꯕꯁꯨ ꯂꯦꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯏꯊꯟꯇꯅꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯆꯝꯅ ꯈꯟꯕꯤꯕ ꯌꯥꯕꯅ ꯍꯩꯇ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯣꯏ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯁꯨ ꯍꯣꯕꯦ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯌꯥꯎꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯥꯡꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨꯕు ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯄꯦꯔꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯌꯥꯏꯅ ꯊꯣꯏ ꯀꯩꯗꯧꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯣ ꯄꯥꯕꯗꯤ ꯀꯔꯤ ꯄꯤꯖꯈ꯭ꯔꯦ ꯊꯣꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ ꯗꯥꯗꯥ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯃꯄꯨꯔꯣꯏꯕꯗ ꯀꯧꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗꯅ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯔꯛꯇꯕꯁꯤꯗ ꯅꯪ ꯅꯁꯥꯗꯣ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯗꯥꯗꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯄꯨꯟꯁꯤꯁꯦ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯥꯕꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯅꯣꯡꯌꯥꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯔꯤꯅꯣ ꯐꯤꯕꯝ ꯍꯥꯏꯕꯕꯨ ꯅꯁꯥ ꯉꯝꯗꯕꯒꯤꯔꯣ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯗꯥꯗꯥ ꯉꯁꯤꯗꯤ ꯑꯩ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯊꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯍꯩꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨꯁꯦ ꯑꯩꯉꯣꯟꯗ ꯗꯥꯗꯥ ꯑꯩ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯋꯥꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣꯟꯊꯣꯛꯅ ꯄꯥꯕꯒꯤ ꯏꯃꯥꯒꯅ ꯇꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩ ꯄꯥꯕꯒꯤ ꯏꯃꯥꯒꯗ ꯑꯃꯨꯛꯇ ꯇꯝꯈꯤꯒꯦ ꯗꯥꯗꯥ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯄꯥꯕꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯁꯦꯜꯁꯨ ꯂꯩꯇꯦ ꯁꯦꯜ ꯑꯔꯩꯕ ꯈꯨꯗꯤꯡ ꯄꯥꯕꯒꯤ ꯅꯥꯕꯒ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯕꯗ ꯂꯣꯏꯈꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯉꯥꯡ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯌꯥꯝꯅꯁꯨ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯑꯉꯥꯡꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤꯔꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯅꯤ ꯃꯁꯦ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ ꯄꯥꯕꯅꯁꯨ ꯌꯥꯔꯣꯏ ꯃꯁꯨꯕꯨ ꯀꯃꯥꯏꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨ ꯑꯩꯈꯣꯏ ꯁꯦꯜ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯀꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯂꯦꯞꯇꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯠꯂꯒꯗꯕꯅꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯎꯕ ꯐꯪꯒꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏ ꯃꯄꯨꯔꯣꯏꯕꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤ ꯃꯆꯥꯕꯨꯗꯤ ꯎꯅꯤꯡꯂꯣꯏ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯗꯕ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯛꯂꯤꯕꯅꯤ ꯊꯣꯏ ꯃꯕꯨꯛꯇ ꯅꯨꯡꯉꯥꯏꯇꯕꯗꯨꯃꯛ ꯐꯥꯎꯖꯩ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯐꯪꯖꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯋꯥꯏ ꯁꯪꯂꯛꯇꯕꯒꯤ ꯄꯦꯟꯖꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯊꯤꯡꯕ ꯉꯝꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯤꯟꯕꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯂꯩꯃꯝꯕꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯨ ꯐꯪꯂꯅꯤ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕ ꯃꯌꯥꯝ ꯑꯃꯗꯤ ꯀꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯊꯣꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯏꯅꯝꯃ ꯁꯥꯎꯕꯤꯅꯨ ꯑꯩꯈꯣꯏ ꯐꯔꯛ ꯑꯃ ꯇꯥꯗꯨꯅ ꯇꯧꯕꯅꯤ ꯑꯊꯨꯕꯗ ꯄꯤꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯈꯣꯏ ꯃꯄꯥꯁꯨ
ꯉꯝꯗꯗꯨꯅ ꯂꯩꯕꯒ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯇꯧꯕꯅꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨꯅꯅꯤ ꯏꯅꯝꯃ ꯂꯩꯃ ꯌꯦꯡꯉꯨ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯕꯗꯤ ꯉꯥꯏꯔꯛꯇꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯃꯁꯤ ꯑꯣꯏꯅ ꯂꯧꯕ ꯇꯥꯏ ꯃꯁꯤꯗꯤ ꯌꯥꯅꯔꯁꯤ ꯂꯩꯃ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯃꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯃꯈꯣꯏ ꯇꯥꯗꯁꯨ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅꯅꯤ ꯁꯦꯜꯁꯤ ꯏꯉꯝ ꯉꯝꯗ꯭ꯔꯤꯕꯁꯤ ꯄꯤꯈꯠꯄ ꯏꯃꯧꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯏꯅꯝꯃ ꯑꯩ ꯑꯊꯨꯕꯗ ꯁꯤꯡꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯈꯣꯏ ꯇꯥꯗꯁꯨ ꯉꯝꯗꯕꯅꯤꯅ ꯏꯅꯝꯃꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕꯗꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯅꯤ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯅꯝꯃ ꯀꯔꯤꯅꯣ ꯑꯩꯁꯨ ꯁꯦꯜ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯇꯧꯁꯤꯟꯅꯗꯅ ꯊꯥꯔꯤꯕ ꯃꯇꯝꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯨꯝꯐꯝꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯈꯣꯏꯗ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯃꯌꯥꯝꯁꯤꯡꯁꯦ ꯀꯥꯟꯅꯗꯤ ꯂꯩꯃ ꯌꯨꯝꯐꯝꯁꯤ ꯊꯥꯗꯣꯛꯂꯒꯅꯦ ꯅꯈꯣꯏ ꯀꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯣ ꯑꯗꯨꯅꯁꯨ ꯅꯈꯣꯏꯗ ꯋꯥꯏ ꯁꯪꯂꯅꯤ ꯏꯅꯝꯃ ꯅꯅꯥꯎꯕꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯄꯣꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯅꯝꯃꯒꯤ ꯁꯦꯟꯐꯝꯗꯣ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯁ ꯊꯥꯒꯁꯨ ꯊꯥꯗꯅ ꯇꯧꯔꯤꯅꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯃꯇꯝ ꯊꯥꯗꯨꯅ ꯊꯝꯃꯛꯂꯤꯕꯁꯦ ꯐꯔꯦ ꯊꯥ 3 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯕꯨ ꯌꯦꯡꯕꯤꯔꯒꯦ ꯍꯟꯗꯛꯀ ꯁꯣꯏꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯄꯨꯔꯅꯤꯃꯥ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏ ꯃꯍꯥꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤꯗꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏꯅ ꯉꯥꯡꯅꯍꯧꯔꯤꯕ ꯃꯤꯋꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯁꯦꯜ ꯊꯧꯕ ꯃꯤ ꯂꯥꯛꯂꯝꯕꯗꯨꯒ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯤꯔꯣꯟꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯕꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝꯅ ꯄꯥꯈꯠꯇꯨꯅ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯍꯥꯏꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯣ ꯑꯃꯥꯏꯕꯤ ꯃꯀꯧꯁꯤꯔ ꯅꯪꯕꯣ ꯊꯣꯏ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯞꯂꯤ ꯏꯃꯥ ꯑꯩ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯁꯤ ꯇꯥꯕ ꯉꯝꯗꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯀꯔꯤꯅꯣ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕꯅꯣ ꯏꯃꯥꯁꯨ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤ ꯏꯃꯥ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯁꯤꯡ ꯈꯪꯗꯅ ꯄꯣꯠ ꯌꯣꯟꯕ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯉꯥꯡꯅꯕꯤꯌꯦ ꯏꯃꯥ ꯅꯃꯧ ꯅꯥꯗꯤ ꯅꯃꯧ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯑꯗꯨꯝꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔ ꯅꯪꯗꯨꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯈꯩ ꯉꯥꯡꯅꯤꯡ ꯉꯥꯡꯕ ꯃꯈꯣꯏꯒꯤ ꯆꯤꯟꯁꯤꯡꯁꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯈꯟꯗꯨꯅ ꯄꯪꯇꯧ ꯇꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯤ ꯏꯃꯧꯁꯤꯗꯤ ꯏꯃꯥꯅꯅꯦ ꯏꯃꯧꯒꯤ ꯂꯤꯆꯠ ꯃꯨꯟꯅ ꯈꯪꯉꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯏꯃꯥ ꯈꯪꯉꯤ ꯃꯈꯣꯏꯅ ꯉꯥꯡꯖꯔꯕꯁꯨ ꯇꯥꯔꯨꯅꯨ ꯏꯃꯧꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯇꯁꯦꯡꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯇꯨꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯧꯔꯤꯕꯤ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯏꯃꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯊꯣꯏ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯄꯦꯟꯖꯩ ꯊꯧꯅꯥ ꯈꯔ ꯂꯩꯔꯛꯄꯒꯨꯝꯁꯨ ꯇꯧꯏ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯖꯔꯕꯁꯨ ꯑꯩ ꯋꯥꯈꯜ ꯂꯦꯞꯇꯕꯤ ꯅꯠꯇꯦ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣꯁꯦ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯇꯥꯔꯨꯅꯨ ꯏꯃꯧꯁꯤꯗꯤ ꯌꯦꯡꯉꯣꯏ ꯃꯄꯥꯜꯗ ꯀꯅꯥꯅꯣꯃ ꯀꯧꯕꯒꯨꯝ ꯇꯧꯔꯤ ꯑꯃꯨꯛꯇ ꯊꯣꯛꯎꯁꯨ ꯑꯩ ꯅꯪ ꯄꯥꯕꯗꯣ ꯀꯨꯏꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯊꯟꯇ ꯊꯝꯃꯛꯏꯁꯤ ꯑꯩ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏ ꯃꯍꯥꯛꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯃꯄꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯂꯥꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯣꯡꯌꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤꯅꯤ ꯃꯔꯛꯇ ꯍꯦꯛ ꯃꯄꯥꯝꯒꯤ ꯑꯆꯥ ꯑꯊꯛ ꯊꯤꯜꯂꯛꯄꯅꯤ ꯉꯁꯤꯁꯨ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝ ꯆꯦꯡꯆꯥꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯆꯟ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯗꯨꯗ ꯍꯣꯏ ꯑꯩꯁꯦ ꯆꯪꯂꯝꯃꯕꯅꯤ ꯏꯃꯥꯒ ꯏꯅꯝꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯌꯦꯠꯄꯤꯗ꯭ꯔꯕ ꯏꯃꯥꯅ ꯏꯅꯝꯃ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯃꯆꯥ ꯅꯤꯉꯣꯜ ꯂꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛꯄꯤ ꯑꯗꯨꯅꯅꯦ ꯃꯄꯥꯜꯁꯤꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯇꯧꯗꯣ ꯊꯨꯒꯥꯏꯔꯤꯕ ꯅꯪꯁꯤꯃ ꯑꯣꯟꯊꯣꯛꯄ ꯌꯥꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ ꯆꯦꯡꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯒꯅꯤ ꯏꯅꯝꯃ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯑꯩ ꯍꯣꯏ ꯆꯪꯉꯨꯔꯣ ꯆꯟ ꯃꯍꯥꯛꯁꯨ
ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯄꯥꯝꯅ ꯂꯩꯇꯦ ꯂꯥꯏꯔꯩ ꯈꯪꯕꯅꯤꯅ ꯃꯥꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏ ꯃꯍꯥꯛꯁꯨ ꯃꯃꯩ ꯃꯃꯤꯠ ꯄꯥꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯔꯕ ꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯏꯄꯥꯜ ꯂꯣꯏꯈꯤꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯦꯜ ꯊꯧꯕ ꯃꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯏꯄꯥꯜꯗ ꯁꯦꯜ ꯇꯥꯔꯝꯅꯤ ꯈꯪꯂꯗꯨꯅ ꯑꯇꯥꯕ ꯁꯦꯜ ꯃꯈꯩ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯁꯥꯅꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯕꯨ ꯁꯦꯜ ꯈꯔ ꯀꯣꯛꯈꯤꯕꯗꯨꯅ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯖꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ ꯊꯣꯏ ꯁꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯨ꯫ ꯏꯄꯥꯟꯒꯤ ꯁꯦꯜꯅ ꯑꯉꯥꯡꯒꯤ ꯀꯔꯤꯅꯣꯃ ꯂꯦꯞꯁꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯐꯔꯦ ꯑꯩ ꯁꯦꯜ ꯍꯦꯟꯅ ꯇꯥꯜꯂꯒꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯌꯥꯝ ꯑꯃ ꯂꯦꯞꯂꯁꯤ꯫ ꯑꯩꯈꯣꯏ ꯗꯥꯗꯥ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯃꯤꯒꯤ ꯁꯦꯜ ꯀꯣꯛꯈꯤꯕꯗꯣ ꯑꯗꯨꯅ ꯐꯔꯦ꯫ ꯌꯨꯝꯒꯤ ꯏꯃꯥ ꯉꯔꯥꯡ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯒ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯗ ꯁꯤꯡꯖꯨ ꯃꯆꯜ ꯁꯦꯝꯂꯒ ꯑꯗꯨ ꯌꯣꯟꯅꯕ ꯇꯧꯔꯁꯤ꯫ ꯊꯣꯡꯒꯥꯜꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯀꯟꯈꯠꯄꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯌꯨꯝꯂꯣꯝꯗ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯃꯅꯥ ꯃꯁꯤꯡ ꯄꯥꯕꯒ ꯇꯧꯔꯒ ꯌꯥꯝ ꯊꯥꯏꯁꯨ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯃꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯁꯦꯝꯂꯁꯤ ꯄꯥꯕꯁꯨ ꯈꯔ ꯐꯔꯛꯂꯕꯅꯤꯅ꯫ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯐꯝꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯏꯃꯥꯗ ꯑꯩ ꯍꯧꯗꯣꯛꯀꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯂꯅꯤꯗ ꯄꯥꯕꯁꯨ ꯅꯥꯕ ꯐꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯦꯜ ꯇꯥꯟꯕ ꯉꯝꯂꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯍꯣꯏ ꯗꯥꯗꯥ ꯑꯩꯈꯣꯏ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯜꯂꯒ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯤꯅ ꯀꯨꯞꯇꯕꯅ ꯌꯨꯝ ꯑꯗꯨꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡ ꯌꯨꯗꯕ ꯃꯄꯥ ꯌꯦꯡꯂꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯨꯠꯇ ꯂꯦꯞꯇꯅ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯍꯥꯛꯅ ꯂꯥꯏꯔꯕꯒꯤ ꯆꯈꯥꯎ ꯑꯗꯨ ꯊꯥꯗꯠꯀꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯈꯛ ꯑꯔꯥꯎ ꯃꯊꯛꯇꯨꯗ ꯁꯤꯡꯖꯨ ꯀꯟꯅ ꯁꯣꯏꯗꯨꯅ ꯁꯦꯝꯂꯤ꯫ ꯁꯨꯔꯤꯕ ꯁꯤꯡꯖꯨ ꯃꯌꯥꯟ ꯑꯗꯨ ꯅꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯐꯝꯗꯨꯅ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯕꯦꯝꯃ ꯊꯣꯏ ꯅꯪ ꯅꯣꯡ ꯆꯣꯠꯀꯅꯤꯀꯣ ꯈꯔ ꯆꯪꯁꯤꯜꯂꯧꯅꯤ ꯁꯣꯝꯗ ꯅꯣꯡ ꯆꯣꯠꯂꯒ ꯅꯥꯔꯛꯀꯅꯤꯅꯦ ꯅꯪꯕꯨ꯫ ꯌꯥꯅꯤꯗ ꯏꯃꯥ ꯑꯗꯣ ꯉꯔꯥꯡꯗꯤ ꯁꯤꯡꯖꯨꯁꯦ ꯍꯦꯛꯇ ꯀꯣꯟꯅꯍꯧꯗꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯁꯦꯝꯂꯁꯤꯔ ꯏꯃꯥ꯫ ꯄꯪꯌꯥꯝ ꯌꯥꯝꯅ ꯁꯦꯝꯒꯨꯝꯁꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯃꯤ ꯂꯥꯛꯇꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣꯒ ꯅꯪ ꯄꯥꯕꯒꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯣ ꯃꯤꯒꯤ ꯂꯧ ꯄꯦꯡꯕ ꯆꯠꯈꯤꯕꯗꯨꯕ ꯃꯈꯣꯏꯁꯨ ꯋꯥꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯃꯥ ꯅꯣꯡ ꯇꯥꯕꯅꯤꯅ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯔꯝꯃꯣꯏ ꯑꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯝꯒꯅꯤ ꯏꯃꯥ꯫ ꯅꯣꯡꯕꯨꯗꯤ ꯈꯔ ꯄꯥꯊꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯍꯣꯏ ꯄꯥꯊꯔꯛꯂꯦ ꯑꯗꯨꯗꯤ ꯁꯦ ꯏꯃꯥꯒꯅꯦ ꯄꯣꯠꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯉꯩꯗ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯣ ꯊꯣꯏ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯍꯩꯃ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯨꯛ ꯐꯤꯡꯅ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯏ꯫ ꯀꯩꯗꯧꯕ ꯌꯥꯔꯒꯦ ꯀꯥꯏꯅ ꯅꯇꯥ ꯇꯧꯅꯨ ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯅꯨꯄꯥꯗ ꯇꯧꯕ ꯅꯇꯥꯇꯣ ꯑꯗꯨ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯁꯥꯎꯅꯔꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯇꯧꯐꯝꯗ ꯅꯅꯦꯝꯁꯨ ꯌꯥꯎꯗꯦ ꯅꯥꯊꯟꯗ ꯄꯣꯠꯐꯝ ꯐꯝꯂꯤꯅꯤ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯁꯦꯜ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯏ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯨꯝꯍꯩ ꯇꯧꯐꯝꯁꯤꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯣꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯂꯣꯏꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯅꯦ ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤ ꯋꯥꯐꯝꯗꯨꯕꯣ? ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯌꯣꯟꯕꯅꯤ꯫ ꯂꯩꯃ ꯃꯍꯥꯛꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣꯅꯤ ꯏꯅꯝꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯩ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯛ ꯍꯟꯊꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯍꯤꯡꯁꯨ ꯍꯤꯡꯗꯦ ꯑꯗꯨꯝꯅ ꯑꯩꯈꯣꯏ꯫ ꯆꯤꯜꯍꯥꯏ ꯐꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯅꯃꯧ ꯑꯁꯤ ꯑꯃ ꯃꯊꯦꯡꯗ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯇꯧꯔꯤꯁꯤ ꯅꯪ ꯎꯗꯦ ꯈꯪꯗꯦ ꯍꯥ? ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯅꯃꯧꯁꯤ ꯑꯊꯦꯡꯕꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯍꯜꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ? ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯗ ꯏꯅꯝꯃ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯋꯥꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯂꯩꯇꯦ ꯂꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯖꯕ ꯖꯥꯠꯅꯤ꯫ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯄ꯭ꯔꯃꯥꯟ ꯂꯩꯇꯅ ꯍꯦꯛꯇ ꯉꯥꯡꯒꯅꯨ ꯌꯥꯔꯅꯤ ꯃꯇꯥꯒꯨ꯫ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤꯁꯦ ꯃꯆꯤꯜ ꯑꯁꯦ ꯑꯩꯉꯣꯟꯗꯁꯨ ꯈꯨꯝꯗꯅ ꯇꯧꯔꯤꯅꯤꯁꯦ ꯌꯦꯡꯉꯨꯅꯦ꯫
ꯅꯈꯣꯏ ꯌꯨꯝꯁꯤ ꯃꯩ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯗꯨ ꯉꯝꯂꯣꯏꯗꯧꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯎꯁꯤꯠꯇꯕꯒꯁꯨ ꯁꯥꯏ ꯊꯣꯏꯅ ꯀꯩꯅꯣ ꯏꯅꯦꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯨꯝꯁꯤ ꯂꯥꯛꯄꯤꯔꯒ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯍꯦꯛꯇ ꯋꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯈꯔ ꯁꯥꯐꯔꯛꯄꯗ ꯉꯥꯏꯖꯔꯤ ꯃꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯝꯕ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯖꯤꯛ ꯆꯥꯎꯈꯠꯂꯛꯄ ꯅꯨꯡꯉꯥꯏꯔꯛꯄ ꯎꯕꯁꯤꯗ ꯏꯅꯦꯒꯤꯁꯦ ꯑꯩꯈꯣꯏꯗ ꯀꯜꯂꯛꯏꯕ ꯍꯥꯏꯕꯗꯨꯔꯣ ꯇꯧꯕꯤꯅꯨꯗ ꯏꯅꯦ ꯈꯔ ꯈꯔꯁꯨ ꯐꯅ ꯈꯟꯕꯤꯌꯨ ꯏꯅꯦꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯀꯌꯥ ꯑꯗꯨꯝ ꯌꯦꯡꯉꯨꯅꯤꯁꯦ ꯃꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯒ ꯃꯆꯤꯜꯒ ꯁꯤꯈꯨꯝꯗꯅ ꯇꯧꯔꯤꯅꯤꯁꯦ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯂꯩꯀꯥꯏꯁꯤ ꯇꯥꯛꯂꯒ ꯅꯈ꯭ꯋꯥꯡ ꯊꯨꯗꯦꯛꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯇꯧꯅꯨ ꯏꯅꯝꯃ ꯑꯗꯨꯝꯅꯒ ꯇꯧꯕꯤꯅꯨ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯗ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯍꯟꯕ ꯉꯝꯕ ꯃꯤ ꯄꯣꯛꯇ꯭ꯔꯤ ꯃꯅꯦꯝ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯗꯨꯒ ꯏꯅꯝꯃꯒꯤ ꯅꯆꯥꯗꯣ ꯑꯗꯣ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡꯅꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯂꯕ ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡ ꯑꯗꯨꯗ ꯁꯦꯜ ꯄꯤꯔꯕꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯏꯃꯧꯅ ꯉꯔꯥꯡ ꯄꯣꯠꯐꯝ ꯐꯝꯕ ꯍꯣꯏ ꯆꯪꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯁꯨ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯣꯠ ꯍꯨꯔꯥꯟꯕ ꯅꯤꯁꯥ ꯆꯥꯕ ꯀꯥꯏꯗꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯃꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯊꯥꯎꯅꯤ ꯉꯝꯖꯔꯗꯤ ꯊꯥꯎꯑꯣꯕ ꯂꯥꯡꯂꯦꯟ ꯑꯔꯣꯏꯕꯤꯗ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯪꯒꯣꯜꯖꯥꯎ ꯃꯐꯤ ꯀꯟꯕ ꯃꯈꯩ ꯂꯥꯡꯂꯦꯟꯕꯨ ꯊꯤꯔꯛꯂꯝꯃꯤ ꯍꯩ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯅꯪ ꯁꯤꯗ ꯀꯩꯗꯧ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯅꯆꯥꯅꯨꯄꯥꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯝꯕꯒꯤ ꯐꯥꯕꯗ ꯃꯤꯌꯥꯝ ꯆꯪꯗꯅ ꯇꯣꯠꯍꯧꯔꯤ ꯅꯪꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤꯃ ꯉꯥꯡꯅꯒꯗꯕꯅꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯪꯒꯣꯜꯖꯥꯎꯁꯨ ꯁꯥꯎꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯂꯩꯃꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡꯅꯣ ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯗꯅ ꯃꯤꯁꯤꯡꯁꯦ ꯐꯠꯇꯦꯗꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯈꯖꯤꯛ ꯐꯤꯕꯝ ꯆꯥꯕ ꯎꯔꯛꯄꯁꯤꯗ ꯃꯤꯁꯤꯡꯁꯦ ꯀꯂꯛꯄꯣꯏ ꯌꯦꯡꯊꯤꯕꯣꯏ ꯇꯧꯗꯅ ꯀꯔꯤ ꯃꯔꯥꯜ ꯁꯤꯍꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯗꯅ ꯃꯊꯧ ꯑꯃ ꯑꯣꯏꯕ ꯃꯈꯩ ꯂꯩꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯖꯥꯠꯅꯤꯀꯣ ꯊꯣꯏꯅ ꯃꯈꯣꯏꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯤꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯇꯧꯕꯅ ꯐꯩ ꯂꯥꯛꯑꯣ ꯅꯨꯡꯁꯥꯁꯨ ꯁꯥꯗꯣꯔꯛꯑꯦ ꯄꯣꯠꯐꯝ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ ꯃꯈꯣꯏꯅ ꯄꯪꯍꯩ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯧꯕꯁꯤ ꯉꯥꯏ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯄꯣꯠꯐꯝ ꯊꯣꯛꯈꯤꯔꯝꯃꯤ ꯋꯥꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯌꯦꯡꯁꯤꯟꯐꯝ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯕꯨꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗ ꯅꯠꯇꯅ ꯆꯨꯝꯊꯣꯛꯄꯤꯕ ꯐꯥꯎꯕ ꯉꯝꯍꯜꯂꯤ ꯃꯗꯨꯃꯛꯅꯤ ꯂꯩꯃꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯉꯁꯤꯗꯤ ꯂꯩꯃ ꯃꯅꯤ ꯃꯃꯧꯅ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯉꯁꯤꯗꯤ ꯂꯩꯃ ꯃꯅꯤ ꯃꯃꯧꯅ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯖꯔꯝꯃꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨ ꯂꯩꯃꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯔꯤ ꯂꯩꯃꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯁꯤꯡꯖꯨ ꯄꯣꯠꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯛꯈꯪꯅꯔꯛꯄꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ